Tagi Potharaga Loumi Oiragani, Union Home Minister Amit Shah na politics tagi toklaga organic farming tawjuna punsi lelagani haiba wafam asi Madhya Pradesh amadi Gujarat ki nupi singi chawkhat thawrang gi matangda unaduna wari sanakhiba thawram amada phongdokhibani. Thawram aduda mahakna state ani dagi lakhiba nupi singda chawkhat thawrang gi matangda paikhatpa yaba thabak thawram singi matangda khanakhibaga loinana Laibak asigi pothok hena marang kaina puthokpa ngamnana bagidamak Central Government na paikhatliba thabak thawram sing matang adusu phongdokhi. Loinana unakhiba aduda Union Home Minister Amit Shah na mahakna hangang angang oringai matamda thengnakhiba awang nungai gi matangda su pawdangki. Narendra Modi gi laingak asina India gi state singda leiriba nupi singbu awangba thakta pukhalakna bagidamak semitlon fagathanaba lepa leitana tunga ba makhalgi scheme kya paikhatkre. Loinana loan gi sentang nupi sing na paikhatningba paikhat thabak thoram sing paikhatpa ngamjuna bagidamakta apik pa makhal gi sentang bank ki khuthangda fanghankhre lakadoriba chahi khara asida India hariba ekhoi gi lebak asi malengi chawkhatlaba lebak singi manungda ama oiraklagani maram aduna lebak asida laiminariba mipum khudimakna India government na hojik paikhatlagliba thabak thoram singda hena thawa yawshinduna puna chatminana bagi tangai fadaba leiri. India ki Prime Minister Narendra Modi na lising aniga nifuga manga fawbagi manungda mangjoriba manglan thungananaba hotnabada India da laiba mipum khudimangna hotnaminaba changi. Lising aniga taramari dagi lengak na pairakhiba Narendra Modi government na malengi mimangda India bu awangba thakta pukhatlakre. Mamang thakta malengi chawkhatlaba laibak singna India bu hanthaba mityengda yenglamba adu ngasidi India machani haiba malengi miyamna ikai khumnabire. Ahongba purakpa ngamnabagi nupi singbusu awangba thakta pukhalakpa changi hainasu phongdokhi.